ꯈꯪꯍꯟꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯃꯠꯇꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯦꯝꯖꯕ ꯅꯠꯇꯦ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯌꯥꯎꯔꯕ꯭ꯔꯥ? ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯀꯥꯏꯗꯅꯕ, ꯃꯗꯨꯅ ꯅꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯡꯈꯤꯕ, ꯀꯠꯊꯣꯛꯈꯤꯕ ꯑꯣꯏꯅ ꯐꯤꯜ ꯇꯧꯍꯧꯕ꯫ ꯅꯨꯡꯁꯤꯕꯒꯤ ꯏꯔꯩꯁꯤꯗ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕꯗ ꯇꯥꯎꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯏ꯫ ꯃꯗꯨꯅ ꯅꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯁꯛꯇꯝ ꯑꯃꯗꯤ ꯏꯀꯥꯏꯈꯨꯝꯅꯕ ꯀꯠꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯤꯡꯗ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯥꯡꯗ ꯏꯁꯥ ꯏꯊꯟꯇ ꯋꯥꯍꯪ ꯍꯪꯖꯒꯦ? ꯃꯁꯤ ꯄꯥꯔꯠꯅꯔꯁꯤꯞ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯔꯣꯜ ꯑꯃꯈꯛ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ꯫ ꯔꯤꯂꯦꯁꯟꯁꯤꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥꯒꯤ ꯔꯤꯗꯝ ꯂꯩꯖꯩ, ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯃꯇꯧꯅ ꯁꯦꯝꯕ꯫ ꯃꯁꯤ ꯑꯣꯏꯔꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯂꯥꯡꯁꯤꯗ ꯊꯨꯏ, ꯈꯟꯊꯗꯅ ꯃꯁꯥꯒꯤ ꯍꯦꯄꯤꯅꯦꯁ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯏ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛ, ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯤꯡꯖꯕ ꯄꯥꯝꯖꯕ ꯊꯨꯡꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯀꯠꯊꯣꯛꯄ ꯃꯌꯥꯝꯁꯦ ꯗꯔꯀꯥꯔ ꯑꯣꯏꯗꯕꯈꯛ ꯅꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯤꯕꯗꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯤ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤꯗꯃꯛ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕ 12 ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯠꯊꯣꯛꯄꯗꯒꯤ ꯍꯧꯔꯒ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯈꯥꯡꯕ ꯐꯥꯎ꯫ ꯁꯤꯒꯤ ꯕꯥꯎꯟꯗꯔꯤꯁꯈꯩꯁꯦ ꯈꯪꯕꯁꯦ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ, ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯉꯥꯛꯇꯨꯅ ꯊꯝꯅꯕ꯫ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯈꯪꯃꯤꯟꯅꯔꯁꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯃꯃꯥꯏ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯣ꯫ ꯅꯝꯕꯔ 1, ꯅꯪꯅ ꯑꯣꯏꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯊꯦꯡꯅꯕ ꯌꯥꯎꯔꯕ꯭ꯔꯥ? ꯅꯁꯥꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯄꯥꯝꯕ ꯍꯣꯡꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒ ꯆꯥꯅꯅꯕ꯫ ꯅꯪꯅ ꯅꯪꯒꯤ ꯁ꯭ꯇꯥꯏꯜ ꯍꯣꯡꯗꯣꯛꯑꯝꯕ ꯌꯥꯏ, ꯅꯁꯥꯅ ꯄꯥꯝꯖꯗꯕ ꯍꯣꯕꯤꯁ ꯇꯧꯕ, ꯅꯠꯇ꯭ꯔꯒ ꯅꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟ, ꯋꯥꯈꯜꯂꯣꯟ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯅꯝꯊꯗꯨꯅ ꯊꯅꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯅꯪꯁꯦ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ꯫ ꯅꯪꯅ ꯃꯥꯒ ꯊꯃꯣꯏꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯅꯪꯅ ꯁꯣ ꯑꯃ ꯎꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯍꯧꯔꯛꯄꯗ ꯃꯁꯤꯒꯤ ꯇꯧꯁꯟꯅꯕꯁꯦ ꯀꯔꯤꯃꯠꯇ ꯀꯥꯏꯒꯗꯕ ꯃꯥꯜꯂꯝꯃꯣꯏ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯒ ꯃꯥꯅ ꯊꯥꯖꯔꯨꯔꯤꯕ ꯃꯤꯗꯨꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯈꯜꯂꯨ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯉꯣꯟꯗ ꯄꯥꯝꯖꯔꯨꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯣ ꯅꯪꯉꯣꯟꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯑꯣꯏꯔꯝꯃꯗꯤ? ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯁꯦꯡꯕꯗꯣ ꯈꯪꯅꯔꯛꯑꯀꯥꯟꯗꯗꯤ? ꯅꯁꯥꯒꯤ ꯑꯁꯦꯡꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯅ ꯑꯐꯥ ꯑꯄꯨꯟ ꯌꯥꯎꯗꯅ ꯅꯤꯡꯈꯥ ꯇꯝꯃꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯄꯩꯊꯣꯛꯄ ꯁꯨꯛꯇꯣꯛꯄ ꯅꯣꯛꯅꯤꯡꯕ ꯃꯇꯧ ꯃꯌꯥꯝꯗꯣ ꯑꯐꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯑꯣꯡ ꯅꯇꯧꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯤ? ꯑꯁꯦꯡꯕꯅ ꯄꯣꯛꯍꯜꯂꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯤ, ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯔꯤꯁꯤꯅꯦ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯤꯁꯦ꯫ ꯈꯜꯂꯨ, ꯀꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯁꯥꯒꯤ ꯑꯁꯦꯡꯕꯗꯣ ꯁꯣ ꯇꯧꯔꯒꯗꯤ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯈꯤꯅꯤ ꯑꯀꯤꯕ ꯂꯩꯇꯅ꯫ ꯑꯗꯨꯅ ꯔꯦꯗꯤ ꯑꯣꯏꯔꯣ, ꯇꯧꯁꯟꯅꯕꯗꯣ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯥꯛꯍꯜꯂꯣ ꯅꯪꯒꯤ ꯑꯁꯦꯡꯕꯗꯨꯗ ꯅꯨꯡꯁꯤꯅꯕ꯫ ꯑꯗꯨꯅ ꯅꯁꯥꯒꯤ ꯑꯣꯏꯖꯔꯤꯕꯗꯨꯗ ꯀꯟꯐꯤꯗꯦꯟ ꯑꯣꯏꯅ ꯅꯪꯒꯤ ꯇꯣꯞ ꯇꯣꯞꯄ ꯅꯇꯧꯗꯨꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯣ꯫ ꯅꯝꯕꯔ 2, ꯅꯪꯒꯤ ꯍꯩꯁꯤꯡꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯅꯝꯊꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯅꯁꯥꯒꯤ ꯍꯩꯁꯤꯡꯕ ꯐꯥꯖꯟꯕ ꯌꯥꯎꯕ꯭ꯔꯥ? ꯃꯗꯨ ꯎꯠꯊꯣꯛꯄꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯟꯗꯕ, ꯋꯥꯈꯜ ꯍꯟꯊꯍꯟꯕ ꯐꯥꯎꯍꯟꯒꯗ꯭ꯔꯅ? ꯃꯁꯤ ꯇꯣꯏꯅ ꯊꯣꯛꯄ ꯑꯃꯅꯤ, ꯑꯗꯨꯒ ꯃꯁꯤꯅ ꯅꯈꯣꯏꯕꯥꯅꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯅꯁꯥꯒꯤ ꯍꯩꯁꯤꯡꯕ ꯅꯝꯊꯕꯅ ꯅꯈꯣꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯆꯥꯡ ꯃꯥꯟꯅꯗꯕ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯩꯁꯤꯡꯕ ꯃꯇꯧꯅ ꯁꯣꯔ ꯐꯨꯡꯒꯠꯄ, ꯐꯥꯎꯍꯟꯕ, ꯑꯗꯨꯒ ꯑꯃꯅ ꯀꯥ ꯍꯦꯟꯅ ꯃꯈꯥ ꯄꯣꯟꯍꯟꯕ꯫ ꯑꯗꯨꯕꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯕꯥꯅꯤꯒꯤ ꯈꯟꯅ ꯅꯩꯅꯕꯗꯨꯅ ꯅꯈꯣꯏꯕꯥꯅꯤꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯕꯨ ꯍꯦꯟꯅ ꯃꯁꯥ ꯈꯤꯡꯒꯠꯍꯜꯂꯗꯤ? ꯅꯪꯒꯤ ꯍꯩꯁꯤꯡꯕꯁꯦ ꯈꯨꯗꯣꯜ ꯑꯃꯅꯤ, ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯊꯦꯡꯅꯔꯕ꯭ꯔꯥ? ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯟꯕ, ꯃꯅꯨꯡ ꯍꯨꯠꯅ ꯋꯥꯔꯤ ꯁꯥꯟꯅꯕ꯫ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯃꯁꯤꯅ ꯅꯈꯣꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯀꯌꯥꯝꯅ ꯃꯔꯤ ꯆꯦꯠꯍꯟꯒꯅꯤ꯫ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯃ ꯑꯣꯏꯒꯗꯕꯅꯤ, ꯄꯥꯔꯠꯅꯔꯁ ꯑꯅꯤꯃꯛꯅ ꯑꯃꯅ ꯑꯃꯕꯨ ꯆꯦꯂꯦꯟꯖ ꯇꯧꯅꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯒꯗꯕ꯫ ꯑꯗꯨꯅ ꯅꯁꯥꯒꯤ ꯍꯩꯁꯤꯡꯕꯗꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯇꯤꯛ ꯃꯉꯥꯜ ꯉꯥꯟꯍꯜꯂꯨ, ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪꯕꯨ ꯇꯁꯦꯡꯅ ꯚꯦꯂ꯭ꯌꯨ ꯂꯩ ꯈꯟꯕ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯍꯩꯁꯤꯡꯕꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ꯫ ꯑꯗꯨꯅ ꯅꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯗꯣꯛꯍꯜꯂꯣ꯫ ꯅꯝꯕꯔ 3, ꯏꯃꯥ ꯑꯣꯏꯕꯤ ꯁꯥꯒꯅꯨ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯦꯡꯅꯔꯕ ꯅꯪꯁꯦ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯔꯣꯜ ꯂꯧ ꯂꯩꯔꯝꯕ, ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯁꯤꯜ ꯂꯥꯡꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯕꯕꯨ ꯌꯦꯡꯁꯤꯟꯕꯤꯕ꯫ ꯃꯁꯤ ꯏꯆꯝ ꯆꯝꯅ ꯍꯧꯔꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯄꯥꯔꯠꯅꯔꯒꯤ ꯃꯍꯨꯠꯇ ꯀꯤꯌꯔ ꯒꯤꯚꯔ ꯑꯣꯏꯅ ꯐꯤꯜ ꯇꯧꯔꯛꯄ ꯌꯥꯏ꯫ ꯁꯤꯒꯤ ꯑꯣꯜꯂꯛꯄꯁꯤꯅ ꯅꯈꯣꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯆꯥꯡ ꯃꯥꯟꯅꯗꯕ, ꯁꯣꯔ ꯐꯨꯡꯒꯠꯄ ꯐꯥꯎꯔꯛꯀꯅꯤ꯫ ꯅꯁꯥ ꯅꯊꯟꯗ ꯋꯥꯍꯪ ꯍꯪꯖꯧ, ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯔꯥ ꯅꯪꯅ ꯄꯥꯝꯃꯨꯔꯤꯗꯣ? ꯅꯈꯣꯏꯕꯥꯅꯤ तसेंगना अमना अमगी मतेंग पांगबा पुंगनिंग थौगतनरिब्रा नत्रगा माना नंगोंदा का हेना डिपेंड तौरब्रा हाइबदो सिंगी होंगकपसिना
nangi maigeda sauningba ningba kaiba phawrkpa yai khallu kayamna nungaigani karigumba relationship se equality da yumpham oiragadi nungai yaphaba relationship ama haibase partners animakna amana amagi punsida saruk yagadabani kanagumba amana caregiver gi role logdabida khallu kayamna nungaiba oigani kanagumba amagi ningkha tamba kathoktabida amana amagi chakotpada saruk yanaradi. Number 4 nasagi pandam aningba kathokanu haukiba karamba matamdano nangna nangi pandam aningba phangnaba hotnakibado nangna thengnakraba nasagi manglanbu relationship ki damakta tungoinakhiba compromise tawbase relationship ama hektagi saruk amani adubu nangi aningba pulak kathokpana nasada sauningba mapung phandaba phawrakani si tawbasina nangonda nasagi mamalgi matangda kari khanhalli chang manaba relationship amadadi partners animaki manglan thunghanbada mateng pangnagadabani khallu kayamna ningba thungba oigadabano amana amagi pandam aningba share tawduna support tawnaduna phangnaba honaragadi nasagi aningba apamba nathaibagi mahutta karigumba mijeng ama sagatuna nakhoi bani mapunna chakotminaba yabama khanminnabana pharoidra. Number 5 nupa amana nangbu control tawba amadi nangi warepu namthahanganu nangna karigumba kanda phawba yaurabra nangi decisions warepu magi opinion na khudum chankhiba nangonda nungaitaba phawramba yai adubu nangna khalamba yai nakhoi bani gi mari tekta kaidana santida leinaba adum yaba tabani haina adubu masira nungai yaphaba relationship amagi yumpham oigadaba amana amabu respect tawbuna nakhoi bani gi nunggi oiba achetpa oigadabani partnership amada nangi apam pamdabu mana control tawnaba hotnaragadi masi khudong thiningai ni thengnariba mayamduna nang nasana nasa kanano haiba kawkrabo khallu kayamna thongnalingjel hapo oigadabano nangi wakhalonbu ningtamna phongdokpa ngamaba amadi nasagi value ga chanana warepa ngamagadi khallu nangse matik chai haiba nangi partners na nangi ningtambabu puning thogatpibagi relationship amagi mapangal se amana amabu thajanaba ikai khumnabada yumpham oigadabani masida partners animakna magi opinion ningkha tamna phongdoknaba ngamgadabani. Number 6 sel thungi ningkha tamnaba honau sel thungi ningkha tamba haibase nangi oina kari oibage masi icham chamna changnaina nasagi paisa lakpadura natraga masida napangal hapa khudong thibidagi ngakthokningai oibasu manung chanbra sel thungi damakta nangi partner da pura depend tawbuduna relationship da power gi chang manadaba ohinba yai masina nangbu langda thurabagum amadi mikha ponba phawli khallu sigi matangda nangi apam pamda kanagumba amagi phangakpa paisana lepra khallu bada sor phungatningai ni sel thungi ningkha tamba haibase paisa khaki wanate masidi nangi value ga chanana apam pamda ningtamna pangthokpa ngambaduni khallu wata padana naromdam lepchaba ngambana ohilakadaba nangi confidence to nasagi punsi nangi matung ina hingba punsida mayongnarakpa challenge mayam ama thengnaba ngambagi thona. Number 7 nangonda nungaiba phawandaba thabakta saruk yarunu nangna thengnaraba karigumba kanda nangna nungaitaba hinadaba thabakta tawona pressure pirakpa masi society gi thabak oiba yai ka ehenba sports oiba yai natraga nangga chanadaba punsi khuying ama oiba yai karigumba nangna hinajadaba dugi wangwada thabak tawbuduna nangi mai pakpa phagarhangadaba oiragasu kaidonungda nangonda asok apan khudong thiningai oiba nasagi value ga chanadaba thabak tawroidabani healthy relationship amadadi amana amabu sogatnaba safety oiba feel tawgadabani matam chupada nangna hinadaba thabak tawhannaba singnaba tawroidabani nangna khanbra kari tawbuna nangonda nungaijaganina nasagi boundary sembada nangbu nungsijaba partnadi nangi ngamjabi changbu respect tawni aduga nasana nungaijaba nangi value ga chanaba thabak tawbada pungning thogatpigani khallu kayamna nungaijaba punsi marel oigani amana amagi value ga chanaba thabak tawbada pungning thogatminaduna punna matam lenminnaba. Number 8 oidaba ngangba nupagi asoibabu mahutsinba kupsinba ngakthokpa tawganu karigumba kanda magi asoibabu kupsinduna mabu ngakthokningba phawba yaubra mabu saugatpibase maru oi adubu mana tawruba phattaba thabakki mahidagi mabu ngakthokpiba kupsinbana mangonda hanjinna minambagi hainabi tawhalakpa yai khallu sumaina tawbasina nangi pukchel chengba lamchat sajat amadi nangi relationship ta kari ohongba purai nangi value sacrifice tawribra nakhoi bani gi marida pakaiba laktanaba thamoi sengba haibase yamna maru oi athra leiba thamoi gi mari thambada asengba mayamna khangnaragana kari oiba khallu kayamna thongnalingjel oini aina tawruba thabaktugi
ꯊꯧꯗꯥꯡ ꯂꯧꯕꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯔꯒꯗꯤ ꯃꯁꯥꯒꯤ ꯗꯥꯏꯇ ꯈꯪꯕ ꯄꯥꯔꯠꯅꯔ ꯑꯃꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯅꯪꯉꯣꯟꯗ ꯊꯪꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯈꯜꯂꯨ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯅꯈꯣꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯈꯪꯅꯕꯗ ꯃꯄꯥꯡꯒꯜ ꯑꯣꯏꯔꯗꯤ꯫ ꯅꯝꯕꯔ 9 ꯅꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯕꯨ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ꯫ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯪꯅ ꯇꯁꯦꯡꯅ ꯅꯁꯥꯒꯤ ꯈꯟꯈꯤꯕꯗꯣ? ꯃꯁꯤ ꯂꯥꯏꯅ ꯊꯣꯛꯍꯜꯂꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕ꯫ ꯑꯗꯨꯕꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯁꯥꯕꯨ ꯊꯧꯑꯣꯏꯗ꯭ꯔꯗꯤ ꯁꯥꯎꯅꯤꯡꯕ ꯅꯤꯡꯕ ꯀꯥꯏꯕ ꯐꯥꯎꯔꯛꯇ꯭ꯔꯥ? ꯅꯪꯒꯤ ꯃꯃꯜꯗꯣ ꯃꯥꯗꯧꯅ ꯆꯞ ꯃꯥꯟꯅꯕ ꯃꯃꯜ ꯂꯩꯇꯕ꯭ꯔꯥ? ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗꯗꯤ ꯑꯃꯅ ꯑꯃꯒꯤ ꯀꯦꯌꯔ ꯂꯧꯅꯕ ꯁꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯐꯣꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯕ꯭ꯔꯥ? ꯈꯜꯂꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯄꯥꯔꯠꯅꯔꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯒꯤ ꯍꯥꯏꯕ ꯇꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯚꯦꯂ꯭ꯌꯨ ꯈꯪꯅꯔꯗꯤ꯫ ꯅꯝꯕꯔ 10 ꯐꯦꯃꯤꯂꯤ ꯑꯦꯟ ꯐ꯭ꯔꯦꯟꯁꯇꯒꯤ ꯊꯥꯞꯇꯣꯛꯀꯅꯨ꯫ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯐ꯭ꯔꯦꯟꯁꯇꯒꯤ ꯊꯥꯞꯇꯣꯛꯈꯤꯕ ꯌꯥꯎꯕ꯭ꯔꯥ? ꯅꯪꯒꯤ ꯔꯣꯃꯥꯟꯇꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯄꯨ ꯁꯧꯒꯠꯄꯁꯦ ꯃꯔꯨ ꯑꯣꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯗꯒꯤ ꯊꯥꯞꯇꯣꯛꯈꯤꯕꯅ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕ ꯑꯃꯗꯤ ꯅꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯈꯪꯉꯛꯑꯣꯏ꯫ ꯅꯪꯅ ꯈꯟꯗ꯭ꯔꯥ ꯅꯪꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯍꯥꯏꯕꯗꯣ? ꯃꯈꯣꯏ ꯂꯩꯕꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄꯗ ꯀꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯔꯠꯅꯔꯗꯤ ꯍꯥꯏꯔꯤꯕ ꯃꯔꯤ ꯃꯌꯥꯝꯗꯣ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅ ꯊꯝꯕꯗ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ꯫ ꯃꯥꯅ ꯈꯪꯕꯤꯅꯤ ꯍꯥꯏꯔꯤꯕ ꯃꯔꯤ ꯃꯌꯥꯝꯗꯣ ꯅꯪꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯍꯟꯕꯗ ꯀꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗோ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯉꯨ, ꯅꯪꯒꯤ ꯔꯣꯃꯥꯟꯇꯤꯛ ꯂꯥꯏꯐ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯐꯦꯃꯤꯂꯤꯒ ꯕꯦꯂꯦꯟꯁꯇ ꯊꯝꯅꯕ ꯍꯣꯠꯅꯧ꯫ ꯅꯝꯕꯔ 11 ꯃꯥꯒꯤ ꯐꯖꯗꯕ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯂꯝꯆꯠ ꯈꯥꯡꯕ ꯇꯧꯒꯅꯨ꯫ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯃꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯝꯐꯨ ꯁꯥꯁꯣꯟꯒꯤ ꯂꯝꯆꯠ ꯑꯣꯏꯒꯦꯔꯥ, ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯄꯤꯛꯍꯟꯕ, ꯅꯁꯥꯒꯤ ꯚꯦꯂ꯭ꯌꯨ ꯍꯟꯊꯍꯟꯗ꯭ꯔꯥ? ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯥ? ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗꯗꯤ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯃꯤꯅꯨꯡꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯒꯗꯕꯅꯤ, ꯆꯩꯅꯥ ꯄꯤꯕꯒꯤ ꯅꯠꯇꯕ꯫ ꯅꯝꯕꯔ 12 ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯁꯣꯁꯥꯏꯇꯤꯒꯤ ꯆꯠꯅꯕꯤ ꯉꯥꯛꯄ ꯑꯣꯏꯒꯦꯔꯥ, ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯗꯧꯅ ꯅꯊꯟꯇ ꯉꯥꯏꯍꯧꯔꯅꯤꯅ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯤꯕ꯭ꯔꯥ? ꯃꯁꯤ ꯃꯔꯨ ꯑꯣꯏ ꯅꯁꯥꯅ ꯈꯪꯖꯕ ꯀꯔꯤꯅ ꯅꯪꯕꯨ ꯁꯤꯒꯤ ꯐꯤꯚꯝꯗ ꯇꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯅꯁꯥꯅ ꯄꯥꯝꯖꯗꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯕꯅ ꯀꯣꯟꯅꯊꯪꯗꯗꯤ ꯅꯪꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯇ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯀꯔꯤ ꯑꯣꯏꯅꯤ ꯍꯦꯟꯅ ꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯗꯤ? ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯈꯟꯖꯔꯨꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ꯭ꯔꯥ? ꯑꯗꯨꯅ ꯅꯪꯕꯨ ꯈꯪꯕꯤꯗꯕ, ꯅꯪꯒ ꯆꯥꯟꯅꯗꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯆꯠꯍꯟꯈꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯈꯜꯂꯨ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯅꯤꯡꯇꯝꯕꯗꯣ꯫ ꯅꯤꯡꯁꯤꯡꯉꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯑꯋꯥꯡꯕꯗ ꯊꯥꯡꯒꯠꯄꯤꯒꯗꯕꯅꯦ, ꯐꯥꯖꯤꯟꯕ ꯅꯠꯇꯕ꯫